ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡ ꯀꯛꯋꯥ ꯕꯖꯥꯔꯗꯨꯃꯛꯇꯗꯅꯤ ꯉꯁꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯡꯊꯤꯜ ꯍꯥꯏꯔꯤꯕ ꯊꯥ ꯃꯥꯄꯟ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯔꯤꯝꯁꯀꯤ ꯑꯥꯏꯁꯤꯌꯨꯗ ꯌꯥꯝꯅ ꯀꯟꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯥꯏꯀꯠꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯥꯎꯄꯨꯔꯤꯕ ꯃꯆꯥ ꯑꯗꯨ ꯁꯤꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯩꯗ ꯊꯝꯖꯟꯕ ꯂꯥꯛꯈꯤ ꯃꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯅꯕꯒꯤꯗꯃꯛꯇ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯑꯉꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯅꯕ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯌꯥꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯌꯥꯔꯣꯏ ꯑꯉꯥꯡ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯝꯒꯗꯕꯅꯤ ꯃꯈꯣꯏꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗ ꯍꯥꯏꯗꯨꯅ ꯁꯦꯒꯥꯏꯈꯤꯕ ꯂꯩꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯡ 5:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯒ ꯆꯦꯌꯔ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯍꯧꯖꯤꯛ ꯈꯣꯡꯖꯜꯂꯣꯏꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯈꯣꯡꯖꯜꯂꯣꯏꯁꯤꯡꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡ ꯑꯁꯤꯗꯁꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯈꯣꯡꯖꯜꯂꯣꯏꯁꯤꯡ ꯑꯁꯤ ꯇꯪꯈꯥꯏꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤꯕ ꯀꯛꯋꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯦꯞꯇꯅꯗꯃꯛ ꯆꯠꯊꯔꯛꯄꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯈꯣꯡꯖꯜꯂꯣꯏꯁꯤꯡꯗ ꯇꯪꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯔꯤꯕ ꯊꯥ ꯃꯥꯄꯟꯒꯤ ꯅꯥꯎꯄꯨꯔꯤꯕ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯉꯁꯥꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯧꯈꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯁꯤ ꯍꯥꯏꯔꯤꯕ ꯊꯥ ꯃꯥꯄꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯣꯔꯃꯦꯟꯗ ꯄꯣꯛꯂꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯈꯤꯕꯗ ꯅꯠꯇꯅ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯗ ꯃꯇꯧ ꯀꯔꯝꯅ ꯚꯦꯟꯇꯤꯂꯦꯇꯔ ꯊꯥꯖꯤꯜꯂꯒ ꯂꯩꯔꯤꯕ ꯑꯥꯏꯁꯤꯌꯨꯗ ꯂꯩꯔꯤꯕ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯧ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯅꯣꯔꯃꯦꯟꯗ ꯄꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯐꯥꯎꯕ ꯍꯪꯉꯛꯄ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯈꯣꯡꯖꯜꯂꯣꯏꯁꯤꯡ ꯑꯁꯤ ꯇꯪꯈꯥꯏꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯤ ꯍꯤꯔꯝꯁꯀꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯨꯔꯟꯖꯟ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁ ꯑꯍꯦꯟꯕ ꯔꯤꯏꯟꯐꯣꯔꯁꯃꯦꯟ ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯀꯛꯋꯥ ꯕꯖꯥꯔ ꯑꯁꯤꯗꯩꯗ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯃꯤꯅꯤ ꯈꯣꯡꯖꯜꯂꯣꯏꯁꯤꯡꯗꯨ ꯇꯪꯈꯥꯏꯅꯕ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡ ꯒꯥꯔꯤ ꯊꯧꯖꯤꯟꯈ꯭ꯔꯦ